ꯅꯨꯡꯊꯥꯡ ꯑꯣꯏꯔꯁꯨ ꯃꯌꯦꯛꯇꯤ ꯁꯦꯡꯉꯤ ꯀꯦꯃꯦꯔꯥꯁꯦ ꯃꯌꯥꯝ ꯕꯔꯊꯗꯦ ꯂꯣꯏꯈ꯭ꯔꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯒꯤꯐꯁꯦ ꯂꯦꯠ ꯑꯣꯏ ꯂꯥꯛꯑꯦꯕ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯑꯗꯣ 10 days ꯔꯣꯝ ꯍꯥꯏꯐꯦꯠ ꯀꯨꯏꯅ ꯆꯪꯉꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯀꯨꯏꯔꯤꯁꯦ 6 days ꯐꯥꯎꯗꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯨꯕꯗꯨꯒ ꯃꯥꯡꯌꯣꯛꯅꯅꯁꯨ ꯂꯥꯛꯇ꯭ꯔꯦ ꯌꯥꯝ ꯊꯦꯡꯅ ꯂꯦꯠ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯃꯥꯡꯗꯕꯨꯗꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯑꯩꯅ ꯕꯔꯊꯗꯦ ꯒꯤꯐ ꯄꯤꯔꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨ ꯑꯣꯏꯔꯕꯅꯦꯅꯗꯤ ꯄꯤꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯑꯣꯏꯁꯨꯅꯦ ꯑꯩꯅ ꯑꯗꯨꯝ ꯁꯤꯅ ꯃꯆꯥ ꯑꯃꯅꯦꯕ ꯕꯔꯊꯗꯦꯒꯤ ꯉꯁꯥꯏ ꯂꯥꯛꯄꯅꯤ ꯁꯤꯅ ꯁꯦ ꯑꯩ ꯑꯍꯥꯟꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯌꯦꯡꯁꯤ ꯕ꯭ꯂꯨ ꯗꯥꯔꯠꯇ ꯂꯥꯛꯄꯅꯤ ꯑꯗꯣ ꯌꯦꯡꯁꯤ ꯕ꯭ꯂꯨ ꯗꯥꯔꯠꯇ ꯂꯥꯛꯑꯁꯨ ꯍꯥꯏꯐꯦꯠ ꯀꯨꯏꯅ ꯆꯪꯉꯦ ꯃꯣꯏ ꯁꯦꯝꯕꯗ ꯇꯧꯋꯤꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯃ ꯂꯥꯛꯑꯦ ꯆꯥꯛꯇꯣꯛꯑꯒ ꯑꯆꯥꯄꯣꯠ ꯆꯥꯔꯤ ꯆꯥꯛꯇꯣꯛꯑꯁꯨ ꯑꯆꯥꯄꯣꯠ ꯆꯥꯕ ꯃꯤ ꯆꯥꯛꯇꯣꯛꯑꯒꯅꯦ ꯕꯤꯁꯀꯤꯠ ꯆꯥꯏ ꯕꯨꯖꯤꯌꯥ ꯆꯥꯔꯛꯀꯅꯤ ꯔꯁꯒꯨꯜꯂꯥ ꯀꯔꯤ ꯀꯔꯥ ꯀꯣꯊꯤ ꯊꯤꯅ ꯆꯥꯈꯠꯂꯛꯀꯅꯤ ꯆꯥꯛꯇꯣꯛꯑꯀꯥꯟꯗ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯅꯠꯇꯅ ꯑꯩꯁꯨ ꯆꯥꯎꯋꯦꯅ ꯅꯝꯐꯨꯗ ꯇꯧꯔꯛꯀꯅꯦꯕ ꯃꯥ ꯃꯇꯣꯝꯇꯁꯨ ꯆꯥꯔꯣꯏꯕ ꯑꯗꯨꯒꯅꯤꯁꯦ ꯈꯨꯗꯣꯡꯁꯦ ꯄꯨꯔꯥ ꯊꯤꯠꯂꯤꯁꯦ ꯃꯕꯨꯛ ꯊꯜꯂꯒ ꯀꯔꯤ ꯆꯥꯎꯋꯦꯅ ꯄꯨꯁꯜꯂꯛꯄꯗꯣ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯁꯦ ꯑꯣꯄꯦꯅꯤꯡ ꯇꯧꯔꯁꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯀꯃꯥꯏ ꯇꯧꯔꯤꯗꯣ ꯀꯃꯥꯏ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯅ ꯀꯃꯥꯏ ꯑꯣꯏꯔꯤꯕ ꯑꯗꯣ ꯌꯦꯡꯁꯤ ꯃꯉꯣꯟꯗ ꯄꯤꯒꯦ ꯎꯗꯦ ꯀꯅꯥ ꯁꯦ ꯑꯁꯤꯁꯦ ꯂꯚꯤꯡ ꯀ꯭ꯔꯦꯞ ꯆꯥꯛ ꯑꯣꯏꯌꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯕꯤꯁꯀꯤꯠ ꯑꯃ ꯆꯥꯏꯅꯦ ꯀꯩꯗꯧꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯅꯣ ꯇꯧꯔꯤꯁꯦ ꯀꯅꯥꯝ ꯆꯥꯔꯝꯃꯣꯏꯕꯁꯦ ꯃꯥ ꯆꯥꯖꯕꯅꯦꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯐꯕꯅꯤ ꯀꯥꯏ ꯇꯨꯞꯄꯤꯔꯣ ꯑꯝꯇ ꯇꯨꯝꯃꯨ ꯃꯌꯥꯝ ꯑꯁꯤꯅꯤꯁꯦ ꯃꯥꯅꯦꯗ ꯁꯔꯄ꯭ꯔꯥꯏꯖ ꯁꯣꯝꯗ ꯃꯦꯜꯗ ꯂꯣꯏ ꯂꯥꯛꯇꯣꯔꯦ ꯑꯩ ꯑꯗꯨ ꯁꯔꯄ꯭ꯔꯥꯏꯖ ꯄꯦꯛꯀꯤꯡ ꯇꯧꯔꯦ ꯈꯣꯠꯂꯦ ꯂꯥꯛꯑꯦꯅ ꯃꯦꯜꯗꯨꯗꯤ ꯃꯉꯣꯟꯗꯁꯨ ꯄꯥꯟꯁꯤꯟꯕꯤꯔꯃꯤꯅ ꯂꯥꯛꯑꯦꯗꯅ ꯑꯗꯣ ꯀꯦꯛ ꯁꯔꯄ꯭ꯔꯥꯏꯖꯇꯨꯗꯤ ꯈꯪꯁꯨ ꯈꯪꯗꯦꯅ ꯀꯔꯤ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯗꯣꯏꯅꯣ ꯈꯪꯁꯨ ꯈꯪꯗꯦ ꯃꯁꯤꯡ ꯀꯦꯛꯇꯨꯗꯅ ꯃꯥꯒꯤ ꯃꯦꯜꯗ ꯀꯩ ꯇꯧꯗ꯭ꯔꯦ ꯑꯣꯟꯂꯥꯏꯟ ꯐꯣꯟꯗ ꯈꯪꯁꯨ ꯈꯪꯗꯦ ꯀꯅꯥꯒꯤ ꯅꯝꯕꯔꯗ ꯀꯥꯗ ꯇꯧ ꯀꯅꯥꯝꯇ ꯇꯧꯗꯦ ꯑꯩ ꯏꯇꯣꯝꯇ ꯇꯧꯔꯤ ꯀꯅꯥꯝ ꯈꯪꯗꯦ ꯌꯥꯝ ꯊꯨꯒꯥꯏꯔꯦ ꯀꯦꯛꯁꯨ ꯑꯇꯩ ꯀꯩꯁꯨ ꯃꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯋꯤꯗꯨꯗꯤ ꯅꯪ ꯈꯪꯕꯗꯣ ꯍꯩꯈ꯭ꯔꯦꯕ ꯅꯪ ꯇꯧꯔꯤꯌꯦ ꯀꯔꯤ ꯑꯣꯏꯔꯤꯕ ꯈꯪꯗꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅꯒ ꯑꯝꯇ ꯀꯥꯏꯅꯤ ꯃꯅꯨꯡꯗ ꯌꯥꯎꯏꯗꯣ ꯃꯥꯏ ꯄꯦꯝꯃ ꯕꯍꯨꯕꯂꯤ ꯇꯥꯔꯦ ꯇꯧ ꯁꯨꯃꯥꯏꯅ ꯀꯅꯥ ꯑꯣꯄꯦꯟ ꯇꯧꯅꯒꯦꯕ ꯑꯩ ꯇꯧꯔꯤꯁꯦ ꯃꯁꯤ ꯇꯧꯗꯕ ꯐꯥꯏꯅꯦꯜ ꯄꯦꯛꯀꯤꯡ ꯍꯥꯡꯗꯣꯔꯦ ꯀꯕꯔ ꯍꯥꯡꯗꯣꯔꯦ ꯀꯔꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯅꯣꯡꯃꯩ ꯒꯨꯂꯤ ꯑꯃ ꯊꯣꯛꯂꯦ ꯀꯔꯤ ꯑꯣꯏꯔꯤꯅꯣ ꯁꯤꯕꯣ ꯀꯔꯤ ꯑꯣꯏꯅꯣꯅꯤ ꯁꯤꯁꯨ ꯍꯥꯡꯕꯗ ꯃꯊꯤ ꯊꯣꯛꯇꯣꯏꯔꯥ ꯑꯩ ꯍꯥꯡꯖꯔꯣꯔꯣ ꯃꯉꯣꯟꯗ ꯄꯤꯅꯤ ꯃꯥ ꯍꯥꯡ ꯋꯥꯅ ꯀꯩꯅꯣꯗ ꯄꯥꯏꯗ ꯑꯗꯨꯝ ꯄꯥꯏ ꯆꯤꯡꯈꯠꯈ꯭ꯔꯦ ꯑꯂꯩꯉꯩ ꯆꯤꯡꯈꯠꯈ꯭ꯔꯦ ꯆꯦꯃꯤ ꯈ꯭ꯋꯥꯏꯅ ꯀꯥꯇꯤꯒ ꯄꯥꯏꯗꯅ ꯐꯖꯅ ꯁ꯭ꯔꯦꯠꯀ ꯂꯥꯎꯅ ꯇꯧꯔꯤꯑꯕ ꯑꯩꯈꯣꯏꯗꯤ ꯁꯦ ꯄꯥꯡꯒꯟ ꯀꯜꯂꯦ ꯍꯥꯏꯅ ꯄꯨꯔꯥ ꯌꯦꯡꯍꯟꯕꯅꯤꯅꯦ ꯑꯩ ꯄꯥꯡꯒꯟ ꯀꯌꯥꯝ ꯀꯜꯂꯤ ꯌꯦꯡꯉꯣ ꯑꯩ ꯄꯥꯡꯒꯟ ꯀꯟꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯊꯠꯂꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯅꯤ ꯗꯣ ꯀꯔꯝꯕ ꯖꯃꯩꯅꯣ ꯈꯪꯗꯦ ꯄꯦꯀꯦꯠ ꯁꯤꯗꯤ ꯀꯥꯏꯅꯤ ꯅꯪ ꯇꯧꯔꯤꯗꯣ ꯄꯣꯠ ꯀꯥꯏ ꯇꯥꯔꯦ ꯅꯪ ꯌꯥꯎꯔꯤ ꯄꯣꯠꯇꯣ ꯁꯣꯛ ꯇꯥꯔꯦ ꯁꯣꯝꯗ ꯌꯦꯡꯍꯜꯂꯨ ꯁꯣꯝꯗ ꯃꯃꯥꯡꯗ ꯁꯣꯝꯗ ꯃꯥ ꯍꯥꯡꯗꯣꯏꯁꯤ ꯌꯦꯡꯉꯨꯅꯦ ꯂꯣꯏ ꯐꯗ꯭ꯔꯤ ꯐꯗ꯭ꯔꯥ ꯁꯥꯡꯉꯦ ꯄꯪꯁꯦꯗ ꯁꯦꯒꯥꯏꯒꯅꯤꯅꯦ ꯇꯧꯏ ꯂꯥꯁ ꯑꯩꯅ ꯌꯥ ꯑꯩꯌꯥ ꯐꯖꯕ꯭ꯔꯥ ꯑꯩꯌꯥ ꯑꯩꯅ ꯁꯤꯒ ꯊꯝꯃꯨ ꯀꯥꯏꯗꯦ ꯃꯣꯏ ꯁꯦꯝꯕꯤꯔꯛꯏꯅꯤꯁꯦ ꯇꯦꯟꯇꯦꯅꯦ ꯌꯦꯡꯍꯜꯂꯣꯅꯦ ꯃꯥ ꯌꯦꯡ ꯂꯩꯈ꯭ꯔꯦ ꯇꯧꯏ ꯂꯤꯂꯥꯁꯦ
cái light tham gì nào ai punna jing ai jing jage adura nào light tham gì light tham không nhung cái se leirese con tim vào bắt đầu sẽ battery charger sẽ ra đó cái này cũng mới siga leirese charger siga ibani luhung bai de talab emoji fajana tawbiri posse pesa pi duga di hairo di yare pesa pi duga di matik chai fajana tawbiri yam fajana section quality su yam phare photo si su yone photo quality se phone da leiba dugai bu hena singi ni asak sing se light se yone me am khunga nam ni light se khunga nam mai bu lore chingtha bu su ja de ne brightness kam hai taw do no si sida leire light fitting fajana tawre do plug ka fajana tawna pa la fajana seme se yam fajana sembire yam fajana tawre do gi piri se pambro बढ़िया तारे बढ़िया फटाफटी तारे pambra ra ga kai no hay रे फजब न लोई रे कहीं ने kam ka matang photo sing nom ta heros hairo se ta ge से फोटो सिंग से तंगाई में दे लोई सीबी की टाइट से ऐसे फोटो से ना कदर टावर नंबर फोटो नहीं से pi labani seita kadar lagi hoga lai ni photo intro se ऐसे से कदर टावर का नंबर फोटो नहीं से ना इरो मतलब तो वाइनर का नंबर फोटो नहीं से ना kam से ना चाहे तो के ना सांग हुआ के ना iroi ma ta waina ru ba da waina dri से के ना से होगी नाथुला दनी से नाथुला के तो वो nathula do waina dri ngai dani elephant park ta phasabani si natural ni hana dagi natural lake ni na haina komna का तो से ना सन इरो वाइना भाई मोहम धोनी से oh hita singi ni haji haro se photo sing se intro tawro तो है से ना चला है लग कदर तो मोहम नहीं से दिन में चला है लग नोंधांग ला कदर तो का नंबर फोटो नहीं से एकदम dinama chahi la nung tang kadar tara photo lo photo ni si bu hai ba ya ba चिकन से वारी ली bai से ना नाथुला खै बाबाजी मंदिर से पहुंम दने से एलिफेंटल लेक में नखता elephant lake ni से ना पोंते होंग बच्चा कापने से गल बच्चा nga हां amuro the ne khantha ro hai ram tharo ya hai mi du changang chamana pura lai ko du changang ka mu dal pachani ja hai nubai से ना सिलचर की पोंते अफाव को मोहम राजबाड़ी मैं आमु तो चप्पी गदम में काट मोला टिकट तवर लाख दम कोई दो रावण का उरा ga सेना कोई ना लाप सेना के नो सांग हुआ थे हम तो इरो li हम तो सांग हुआ थे नो सांगू लेक ऐसे सेना के मंदिर में कोई शिव मंदिर के को मंदिर की मंदिर में दिसम का हो दिसम सेना को सेबात पि लोंग सिक्किम की मंदिर का थोय हान ba changba मंदिर do nang ka thoy सेबात पि लोंग बगी बुखाय नो सेबात पि लोंग बगी फोटो नि सेना खोय नुपिना गावसन बा मतम रिसेप्शन फोटो नहीं है ना का दंग ऑप्शन रू बसे रिसेप्शन फोटो नहीं है हां से ना ऑफिस का दम ताई सरप्राइज नुंदांगी सरप्राइज नु गालो गिफ्ट को तो चिकन होगी तने एगी बर्थडे तने एगी बर्थडे गिफ्ट दे से ना खang से हम दे नंग मन phải tôi मन người से gian ta tôi मन ni na khang dai chat man ni dana malle man ni na ma ka ore khoi gi malla sagarika resort khoi sagarika tani se sagarika gi leire se si mandir se hairamo si mandir mun ngeng dai kaino kai mamang nei mang ka je उसे से ना सिक्किम की सिद्धेश्वर धाम चार धाम जैसे सिद्धेश्वर मंदिर चार धाम टेंपल दा सिनै से लोइना सिना लुखोंबगी डेट मेंशन तौरे सिदा सिदी सोइखरेनि से माना कावखरसुनि ने मा कावी कावदेरो सेम निजंगी तारे तविनि लास काव तारे सिरे हबा से काव जो नि ने काव जो निजंग अनि से काव तारे सिरे लान नि
ꯑꯗꯣ ꯌꯥꯝ ꯐꯔꯦ ꯁꯤꯅ ꯏꯕꯥꯅꯤ ꯍꯥꯟꯅ ꯗꯦꯇꯤꯡ ꯇꯧꯔꯤꯉꯩꯒꯤ ꯃꯦꯃꯣꯔꯤꯁꯀꯤ ꯗꯥꯏꯔꯤ ꯃꯆꯥ ꯃꯆꯥ ꯏꯕꯥꯅꯤ ꯗꯦꯇꯤꯡ ꯇꯧꯔꯤꯉꯩꯒꯤꯅꯤ ꯑꯁꯤ ꯂꯥꯏꯔꯤꯛꯁꯦ ꯄꯨꯊꯣꯛꯑ ꯑꯝꯇ ꯄꯥꯊꯩ ꯀꯔꯤ ꯏꯈ꯭ꯔꯤꯃꯣ ꯍꯥꯏꯅ ꯑꯝꯇꯗꯤ ꯁꯤ ꯑꯉꯥꯡ ꯑꯣꯏꯗꯤ ꯈꯪꯅꯔꯛꯄꯒꯤꯅꯤ ꯁꯤꯗ ꯂꯩꯔꯁꯦ ꯁꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯐꯠꯇꯕ ꯍꯥꯏꯕꯁꯤꯗ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯑꯁꯤ ꯐꯣꯇꯣꯁꯤꯒꯤ ꯃꯥꯎꯅ ꯒꯤꯐ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯕꯦꯇ꯭ꯔꯤ ꯑꯣꯄꯦꯅꯤꯡ ꯉꯥꯟꯕꯁꯤ ꯇꯧꯕꯒꯤ ꯑꯗꯨꯝ ꯊꯝꯃꯦ ꯆꯦꯜꯍꯧꯅ ꯀꯥꯔꯦꯟ ꯂꯩꯕꯁꯦ ꯁꯤꯂꯤꯡ ꯃꯨꯠꯀꯥꯟꯗ ꯀꯥꯎꯔꯨꯔꯦꯕ ꯑꯗꯨꯝ ꯑꯩꯅ ꯅꯍꯥꯟ ꯐꯖꯕꯒꯤ ꯔꯨꯝ ꯉꯥꯏꯍꯥꯛꯀꯤꯅꯤ ꯇꯣꯔꯗꯣ ꯇꯧꯕꯗ ꯑꯗꯨꯝ ꯐꯣꯇꯣꯁꯦ ꯑꯩꯈꯣꯏꯗꯤ ꯎꯕꯗ ꯑꯗꯨꯝ ꯊꯦꯠꯈ꯭ꯔꯗꯤ ꯅꯤꯡꯁꯤꯡꯉꯛꯄꯅꯦꯕ ꯀꯩꯅꯣ ꯇꯧꯔꯦꯅ ꯑꯁꯤꯒꯤ ꯄꯨꯔꯛꯑꯒ ꯃꯥꯒꯤ ꯕꯥꯔꯗꯦꯗ ꯂꯦꯠ ꯑꯣꯏꯅ ꯂꯥꯁ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅ ꯊꯝꯈꯤꯕꯅꯦꯅ ꯑꯗꯣ ꯅꯤꯡꯁꯤꯡꯉꯛꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯆꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯃꯦꯃꯣꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯁꯦꯌꯔ ꯇꯧꯖꯕꯒꯤ ꯑꯗꯨꯝ ꯐꯣꯇꯣꯁꯤꯁꯨ ꯐꯖꯅ ꯑꯩꯈꯣꯏ ꯑꯃꯕꯨ ꯀꯥꯞꯅ ꯆꯤꯡꯊꯣꯛꯇ꯭ꯔꯤꯑꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯨꯝ ꯑꯂꯩꯕ ꯈꯔꯅ ꯑꯗꯨꯝ ꯑꯗꯣ ꯁꯤꯗ ꯁꯦꯝꯖꯤꯟꯈꯤꯕꯅꯦ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯤꯡꯁꯦ ꯃꯌꯥꯝ ꯅꯪ ꯄꯥꯝꯕ꯭ꯔꯣ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯣꯇꯣ ꯌꯥꯝꯅ ꯑꯩꯅ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯌꯦꯡꯕꯗ ꯈꯔ ꯐꯖꯕ ꯂꯚ ꯑꯃ ꯌꯨ ꯑꯣꯜ ꯄꯤꯁꯟꯈ꯭ꯔꯕꯅꯤ